Moreda Meitei sing khundarami haibagi khongol muthat naba honabada department sing mateng pang silabra sing naba phawre haina ko map na phongdorokhrei Aadhaar card ta laikhiba Meitei leikai sing health card pirakpada kuki gi khul onthoklame health card ki portal da more gi Meitei leikai sing yawramdre haide Moreda gi lanjelakliba Meitei IDP sing Moreda amu hana hanjinduna khunda laitana bakanna honaringai jerakta miyoi kanglup kharana Moreda Meitei sing na khunda laitarami haibagi khongol muthat na bakanna honarakliba lalong kaya asida lainga kamari lenaba department sing sumateng pang silabra haibagi sauna sing naba phawre haina Committee on Protection of Meitei Victims Scope map na phongdokhrei Aadhaar card ta laikhiba Morega Meitei leikai sing health card pirakpada kuki khul maming onthorakpada penadrei ngarang Idols Girls College akanba relic camp ta pawmi singa the Committee of Protection of Meitei Victims Chairman Laisangtem Inausa Meitei na hai Morega Meitei sina paidba Aadhaar card ta yawba laifam singi maminga lengak na pirakliba health card ki laifam singa manaraktre Aadhaar card ta yawba Meitei leikai ki maming sing health card ta kuki khul maming sing oina onthoraklei Aadhaar card piraga health card tanthokpani adubu Aadhaar card ta yawba laifam hablakpagi mahut kuki gi khul oina hablakliba se karigino lengak kamari lenaba singda hanglubada health card ki portal da Morega Meitei leikai singi maming yaramdre hairaki maramaduna health card ke department Meitei khul sing atamna na muthatnaba honarabara habigi sing naba phawrei maramaduna asoiba simari lenaba authority na miyeng sangbiyu loinana health card kharana laifam leikai thagadabada not available haina thaduna yawreba sisu karigino haina mahangna hangladuna miyeng sangbina bamari lenaba singi puning singsinke portal da yawdre haiduna ene haina tharaga thadorokui mohta portal da yawdriba soiba singadu sumthokpiduna asengba Aadhaar card ta yawreba sing adu hapsin birabadi nungaigani hiram sigi matang da mari lenaba department sing na matau karamna atopa leikai gi maming hapsilagle bano haiba sigi matang da akana mayeng sangadabani loinana athubada soiba sing asi sumthokadabani haina su mahakna mari lenaba department sing gi puning sing sinke lamnun tem sing sangi haksang masak khangba ngamkhrei nga thoigi di khangdre hairi imung manung na de imphal da purakpa pamdre hairi loina na lamnun tem sing sangi haksang dimapur phawduna kangpokpi da purakna bataksilakle hairi London tamna paikiba Air India ki plane kaibda crew member oina yawkiba Manipur ki kangpokpi district ki lamnun tem sing sangi haksang bir tikenderje international airport ta puraktuna kangpokpi tamna purakpagi mahota dimapur phawraga purakna ba laikhidrabagi imung manung na mari lenaba singda taksilakle Different na phongba pawa mugi matungena sengsan gi emung manung gi maikai degi thawai yawdarba sengsan gi haksang da politics toksin do pamde kuki furuki miyoi ayamba imphal da satpa yadaba na maram oiduna mahaki haksang imphal degi purakpa haibasi khudong saroi mari lenaba authority singna dimapur phawduna kangpokpi phawba purakna ba sinbiyo haina phongdorakle panba yabadi kokomi gi maikai degi plane kaiba da crew member oina yawkiba thawal lagi ngan thoyamadi kangpokpi degi sengsan gi aroiba mathau mungam pangthoknaba makhoi gi thawai yawdarba haksang sing ikai khumnaba Pagaloina Bir Tikenderja International Airport ta miyam punna ominasi masida singsan gi imung manung singnasu singnaba laitana Bir Tikenderja International Airport ta lakpiyu tampakta lairiba siyaso punna manusu aramna upiyu haiduna phongdokhiba laikhrabani Maralgi matungina security agency na phajin kiba kuki sing thadu haina CC purda ngarang protest tawkhrei haukiba 2023 gi May 3 dagi horokiba irang asigi manungda tongan ba maralgi matungina security agency sing na phajin kiba kuki gi miyoi sing thadu kadabani haina Sursan purda ngarang masing yamlaba nupi kayana protest rally satkrei kuki women's organization for human rights sinduna ngarang pangthokiba protest rally adu ayuk pung 13 taba matamda Sursanpur district ki kwete ground dagi hauduna tuibongda leiba peace ground Lotion ki haide Lal Haulup KCP gi apunba semgre KCP MTF Mobile Task Force amasung MJC Military Joint Committee ani punsilaga KCP apunba haina mingthonba anauba Lal Haulup ama semla haide 2023 gi June tada MTF amasung MJC ani asi punsilaba matungi anaba yawdana semlaba KCP apunba gi khallaba thaupuba singdi chairman paikhomba Allies Father Ningthauja General Secretary Sinthoiba Meitei Chief of Army Staff Lamba Meitei Finance Secretary Tonjaba Meitei Publicity Secretary Punsirol Meitei Organization Secretary Haijabaluwang Foreign Secretary Ranger Mangang Defense Secretary Manauton Khuman amasung Central Committee Member Pamuba Mangang ni haina Lalhalup asigi chairman paikhomna thadrokpa serol mana haide
Police commando driver fubagi truck senba lepkhre haidi chaliba thasigi haukiba tang 15 gi numidang wairamda unloading toramlaga mayumda halakpagi lambida hanagi chief minister gi banglo manak adwaida Casper gari da lakpo Manipur police commando gi team amana ngammi haiduna truck amabu thattuna makhoida thomge tawi haiba maras pisinduna driver na phurongkiba thawongbu yaningda phongdoktuna truck sam henbagi driver sing steering thadoktuna khongjang sangsinba haukhre driver phurakpagi thodokta senaba commando person sing puthu amadi thabaktagi suspend tawgadabani haiba wafam June 15 gi numidang wairamdagi ngarang phawba steering thadoktuna leirakpana kaithal manbida truck samarom hena panduna leire haidi hiramasigi matangda khongjang sangsilba driver singna hai steering thadokpagi khongjang asi maroina LPG puba amadi petroleum puba gari singtagi oiba khongjang ne thasigi tang 15 gi numidang dagi sangsilakiba khongjang aduna LPG amadi thaw puba gari sing jiribam romdagi load tawduna laklabasu ngarang numit humni suraba phawbada ifalda sangsindana kaithal manbida pareng khamduna leirakpadagi hauja gari sam hena pareng lengduna leire haidi adom oinamak tanker amadi bullet LPG truck sing nataba atay atopa tongan pot puba truck sing di lambi asida dumak hanagi matawgum satli haina driver amana phongdorokhi The Great Zone Uprising Unity Day pangthokre India lengak oigera kanglop amo oigera Manipur thugaina buhonaraglabadi sapsana thengnagani haina nandoluwang na phongdokre All Manipur United Clubs Organization amuko amadi United Committee Manipur UCM ani na pullaga semba The Great Zone Uprising Unity Day Observation Committee na sinduna kunmanirak suba The Great Zone Uprising Unity Day ngarang kekrupata leba thauba taranifan ki khubamda hekaleka tamduna pangthokre India lengak na Manipur bu thengkhang ke ada thugaina bu honarak khudakta lepkodabani kekrupat ase apunba Manipur ge saktam nga na bu honabda thawaina pontha pi khraba thauba singi yata famne kekrupat asina leiba makai Manipur ge apunba ge saktam thugaina bu honarak khudimak sapsana thengnagane waramasina kanglop ama oigera India lengak oigera Manipur thugaina bu honarak kanu haina amuko ge president amadi observation committee asigi chairman nandoluwang na phongdokre nauno covid positive ahum oire active case 35 leire Manipur da ngarang sun nauna mioi ahum covid positive oiduna positive case 38 chukre adom oinama positive case 38 asigi manungdagi mioi ani covid laichatagi phaduna hojik active case 35 leire ngarang phangbo report amagi matungina nauna covid positive oiba thengna khiba district sing adude Imphal East dagi ama Imphal West dagi ama amadi Tenopol district dagi amane ngarang ge oina apunba sample kunithoi test tawbagi manungda ahum positive oiba thengna khibani hojik phawbada active case 38 mak home isolation da leire hojik phawbada laisarasina maram oiraga sikhibagi report leitre Naga area da su group ki camp thamba yaro hena phongdokre kuki zogi su group ki mehut sing amade Ministry of Home Affairs ke marakta Meitei taba mafam singa nakna singkhung singa da leriba su group singa designated camp taret atopa mafam singda hongdok na bayana kiba adu Naga taba mafam singda camp sing thamjalapa yaro haina Foothill Naga Coordination Committee na haide FNCC na thadrokpa serol amada Meitei tapa mafam singa nangna hojik leiriba su group ki camp taret atopa mafam singda hongdok na wafam yana kiba dugi matungina mafam hongdorokpada Naga area gi manungda camp sing sajalakpa yaroi amade han Naga taba mafam singa nangna leiriba designated camp sing asu athuba matamda atopa mafam singda hongdokadabani haidi serol na makha taraduna Naga gi ipai pu singna thambiramba lam singda kukilen gi manglanda lam khopsinnabagi thabak leptana chatharagle thawong asi Naga gi puwari ikai khumna daba amade hingsa ge thodok sing thoktana ba bartan tawbani haina FNCC na lawgani handakti kuki singna Naga gi khul sing kaiphun daijang nangnang amsum ataipam kayada attack satharak pothodok sing laikre kamjong tengnopal chandel kangpokpi none senapati gi mafam kaya kuki group sing na tamna lam khopsin ba horakle asimak Naga miyam ge identity amasung territorial rights singna bani haina su phongdorakle loinana kuki community na Naga miyam ge identity ikai khumna duna makata na siguma thawong sing sathaba lep na ba khangan baga loinana makata na Naga gi lam khopsin na ba thabak toroklabadi sapsapa pakom Naga sing na pigani haina su FNCC ge maikai de section wafam thamlakle kanglei pakta ban amasung blockade pukhongjang gi pambai oina sijinarakpa sugya yaroi haina KCP na phongdorokre kanglei pak Communist Party gi Information and Public Relation gi Secretary M Punsiba Meitei na ngarang thorokpa serol amada paubi tek mai leikai dagi motorcycle huran bani haina singnabadagi tamthiba mongda Meitei pangalam hat ki ba thodokpa party gi maikai dagi akan mongda condemn tawi aduga masi khakta natana Meitei gi lop amaki akangna ba mioi kharaga mari lenaba thodok asigi matangda kanglok ki oiba saktam ama puthokna ba honariba singbusu akan mongda yaning de haidi
ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕ ꯂꯨꯞ ꯑꯗꯨꯒꯤ ꯄꯨꯝꯅꯃꯛ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯗꯤ illogical ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯂꯣꯏꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯗꯤ ꯖꯦꯔꯣꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯪꯂꯩꯄꯥꯛꯇ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯕꯟꯒꯤ ꯈꯣꯡꯖꯪꯗꯤ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯕꯁꯤ ꯕꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯄꯥꯡꯒꯜ ꯇꯦꯝ ꯑꯃꯁꯨꯡ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤ ꯄꯨꯝꯅꯃꯛꯇ ꯑꯃꯨꯛ ꯍꯟꯅ ꯈꯪꯍꯜꯂꯤ ꯄꯥꯔꯇꯤꯅ ꯊꯥ ꯑꯁꯤꯒꯤ 12ꯗ ꯄ꯭ꯔꯤꯟꯠ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯕꯟꯒꯤ ꯈꯣꯡꯖꯪꯗ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯕꯟ ꯑꯃꯁꯨꯡ ꯕ꯭ꯂꯣꯀꯦꯠꯄꯨ ꯀꯪꯂꯩꯄꯥꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯗ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯔꯝ ꯑꯃꯠꯇꯗ ꯌꯥꯁꯤꯟꯅꯕ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯤ ꯍꯥꯏꯗꯤ ꯑꯁꯤꯒꯨꯝꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯠꯁꯨꯃꯟꯅ ꯍꯤꯡꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯏꯃꯔꯖꯦꯟꯁꯤꯒꯤ ꯊꯕꯛ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯗ ꯃꯍꯩ ꯇꯝꯕ ꯆꯠꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈꯝ ꯊꯦꯡꯅ ꯁꯣꯛꯍꯜꯂꯤ ꯄꯥꯔꯇꯤꯒꯤ ꯈꯣꯡꯐꯝꯗꯤ ꯀꯟꯁꯇ꯭ꯔꯛꯇꯤꯕ ꯑꯣꯏꯕ ꯑꯃꯁꯨꯡ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯁꯝꯇꯥꯏꯅꯕ ꯄꯨꯔꯛꯄꯅꯤ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯗ ꯆꯩꯊꯦꯡ ꯄꯤꯒꯗꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯏꯔꯥꯡ ꯊꯣꯛꯄꯗ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯗꯥꯏꯂꯣꯒ ꯆꯠꯊꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯃꯔꯥꯜ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯃꯤꯇꯩ ꯐꯨꯔꯨꯞꯇ ꯂꯥꯟꯗꯥꯔꯤꯕ ꯀꯨꯀꯤꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯈꯛꯇꯃꯛ ꯇꯥꯔꯒꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯤ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅ ꯀꯪꯂꯩꯄꯥꯛꯇ ꯂꯩꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯔꯛꯇꯅꯕ CSOꯁꯤꯡꯅ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯤ ꯄꯥꯔꯇꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯟꯗꯤꯡ ꯀꯃꯤꯇꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯏꯪꯇꯞꯄ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯐꯖꯅ ꯈꯪꯉꯦ ꯍꯥꯏꯔꯗꯨꯅ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗꯒꯤ MD ꯍꯥꯁꯟ ꯑꯃꯁꯨꯡ ꯀ꯭ꯋꯥꯛꯇꯥꯗꯒꯤ MD ꯈꯥꯂꯤꯗ ꯀꯨꯝꯕꯥ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯟꯅꯥꯏꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯅ ꯀꯨꯀꯤꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ZRAꯒꯤ ꯐꯟ ꯈꯣꯝꯒꯠꯄꯗ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯁꯨꯡꯕꯗ ꯐꯣꯡꯅ ꯈꯨꯠꯁꯝꯅꯔꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯃꯔꯤ ꯈꯪꯕꯒ ꯂꯣꯏꯅꯅ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯃꯇꯦꯡ ꯄꯤꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯖꯔꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄꯥꯔꯇꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯟꯗꯤꯡ ꯀꯃꯤꯇꯤꯅ ꯃꯤꯌꯥꯝꯗ ꯈꯝ ꯊꯦꯡꯕ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯕ ꯕꯟ ꯑꯃꯁꯨꯡ ꯕ꯭ꯂꯣꯀꯦꯠꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯂꯨꯞꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤꯕꯨ ꯆꯪꯁꯤꯟꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯄꯥꯟꯗꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯍꯥꯏꯗꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯄꯥꯡꯒꯜ ꯇꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯄꯥꯎꯕꯤꯇꯦꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯥꯗꯤꯔꯕꯨ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯂꯒ ꯁꯥꯃꯨꯔꯧ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯒꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯒꯤ ꯃꯥꯌꯣꯛꯇ ꯖꯨꯟ 19ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯏꯟꯗꯤꯐꯤꯅꯤꯠ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯑꯗꯨ JACꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯗ ꯄꯤꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯇꯝ ꯀꯛꯇꯅ ꯍꯟꯗꯣꯛꯂꯦ ꯍꯥꯏꯅ ꯄꯥꯡꯒꯜ ꯇꯦꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯅꯁꯨ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯄꯨꯟꯕ ꯁꯥꯒꯠꯄ ꯉꯝꯂꯝꯗ꯭ꯔꯕ ꯃꯩꯇꯩꯁꯦ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯥꯒꯠꯂꯛꯈꯤ ꯑꯗꯨꯅ ATꯒꯤ ꯃꯤꯡꯆꯠ ꯊꯤꯒꯗꯕ ꯃꯩꯇꯩꯒꯤ ꯃꯤꯡꯆꯠ ꯊꯤꯒꯗꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯇꯧꯒꯨꯝꯁꯤ ꯍꯟꯗꯛꯀꯤꯁꯤꯅ ꯄꯔꯥ ꯑꯣꯏꯁꯤ ꯁꯦꯝꯗꯣꯛꯁꯤ ꯑꯩꯅ ꯃꯩꯇꯩꯒꯤ ꯑꯄꯨꯟꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯁꯨ ꯃꯤꯅ ꯑꯩꯕꯨ ꯃꯤꯅꯥꯏꯗꯧꯅ ꯉꯥꯡꯂꯁꯨ ꯑꯩꯕꯨ ꯐꯥꯈ꯭ꯔꯁꯨ ꯑꯩꯅ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞ ꯀꯟꯅꯕ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯂꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯃꯅꯤꯡ ꯍꯟꯒꯗꯕꯁꯨ ꯅꯠꯇꯦ ꯅꯈꯣꯏꯗꯤ ꯃꯤꯒꯤ ꯃꯈꯣꯡ ꯀꯣꯜꯂꯛꯀꯅꯨ ꯃꯤꯅ ꯉꯥꯡꯅꯍꯜꯂꯛꯀꯅꯨ ꯉꯛ ꯅꯣꯜꯂꯛꯀꯅꯨ ꯑꯣꯏꯗꯕ ꯉꯥꯡꯂꯛꯀꯅꯨ ꯑꯐꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯃꯇꯤꯡ ꯂꯩꯕ ꯃꯩꯇꯩ ꯑꯣꯏꯍꯜꯂꯛꯑꯣ ꯍꯥꯏꯅ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯅ ꯊꯝꯂꯛꯂꯦ ꯈꯥꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ MPS ꯁꯥꯔꯝꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯅꯨꯄꯥ ꯑꯃ ꯉꯔꯥꯡ ꯐꯥꯔꯦ ꯍꯥꯏꯔꯤ ꯊꯥꯗꯧ NP ꯃꯅꯤꯄꯨꯔꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯃꯄꯥꯟ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯦꯟꯗꯨꯅ ꯁꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯍꯨꯝꯁꯨꯕ ꯀꯦꯇꯥꯒꯣꯔꯤꯒꯤ IDP ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯕꯤꯗꯨꯅ ꯃꯈꯣꯏꯁꯨ ꯑꯇꯩ IDPꯁꯤꯡꯒꯨꯝ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯕꯤꯅꯕ ꯊꯥꯗꯧ NP ꯃꯅꯤꯄꯨꯔꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯂꯤꯡꯈꯤꯕ ꯀꯃꯤꯇꯤ ꯑꯣꯟ ꯔꯤꯂꯤꯐ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯦꯟड ꯔꯤꯁꯦꯇꯜꯃꯦꯟट ꯑꯣꯐ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯒꯤ ꯆꯦꯌꯔꯄꯥꯔꯁꯟ ꯔꯤꯇꯥꯌꯔ ꯖꯁꯇꯤꯁ ꯒꯤꯇꯥ ꯃꯤꯠꯇꯥꯜ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ PK ꯁꯤꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯇꯤꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯑꯦꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯑꯃ ꯑꯇꯥ ꯊꯣꯛꯍꯟꯈꯤꯕꯗꯒꯤ ꯊꯥꯗꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯗꯤꯜꯂꯤ ꯒꯨꯋꯥꯍꯥꯇꯤ ꯁꯤꯂꯣꯡ ꯕꯦꯡꯒꯂꯨꯔꯨ ꯌꯥꯎꯅ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯦꯟꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯤꯕ IDPꯁꯤꯡ ꯑꯁꯤꯕꯨ ꯑꯍꯨꯝꯁꯨꯕ ꯀꯦꯇꯒꯣꯔꯤ ꯑꯣꯏꯅ ꯃꯁꯛ ꯈꯪꯕꯤꯅꯕ ꯋꯥꯐꯝꯁꯤꯡ ꯇꯛꯁꯤꯟꯈꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯑꯍꯥꯟꯕ ꯀꯦꯇꯒꯣꯔꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ IDPꯁꯤꯡꯅꯤ ꯑꯅꯤꯁꯨꯕ ꯀꯦꯇꯒꯣꯔꯤꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗꯗꯤ ꯂꯩꯇꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯕ IDPꯁꯤꯡꯅꯤ ꯑꯍꯨꯝꯁꯨꯕ ꯀꯦꯇꯒꯣꯔꯤ ꯑꯣꯏꯅ ꯃꯁꯛ ꯈꯪꯕꯤꯌꯨ ꯍꯥꯏꯔꯤꯕ IDPꯁꯤꯡ ꯑꯁꯤ
ngasi phawa government authority singna IDP ama oina masak khangbidana leiri maram asina lengakna piriba relief compensation natraga rehabilitation gi mateng amata ngasi phawa phangdana leiri haidi mapan state singda lanjena duna leiriba thadau community sing asibu khudakta verification tawbiduna displacement certificate pibiduna rehabilitation framework ki makhada phangpham thokpa khudong saba pumnamak pibiu haina sutaksen khe Manipur High Court ki Chief Justice na Kangpokpi ki relief camp yengsin khrei lo ke miyeng da mipum khudima khenaba laite asumba wayel phanghan gani haina Chief Justice na phongtok khrei promotional legal aid and awareness campaign ki manuksana Manipur High Court ki Chief Justice ke Soma Sekar na Kangpokpi town ki ward number 11 da leiriba mandor relief camp ta satuna hakthengna na yengsin khrei Manipur State Legal Service Authority ki patron in chief su oiriba Manipur High Court ki Chief Justice ke Soma Sekar ki khongsada da Masal Sagi member Secretary Justice Elect Muibasu Sarugyake Relief Camp ta leiriba IDP singa mahana hakthengna unaduna makoina thengna ribu kodong sadaba sing yengsen ke loinana Relief Camp sing da leiriba IDP singi damak masal sana legal ko iba mateng sing pinaba lokhaliba tharang sing mamutana khangan ke Manipur tholiba ethnic violence asina maram oiduna lanjena riba mioi singi damak government body sing peace organization sing amadi volunteer sing na lokhaliba relief ki thabak sing bu Chief Justice ke Somosa karna apen ba amadi thagat pa phongdokhi loinana loge miyeng da mipum khudimak khenaba leite amadi mipum khudimak ta sap manaba miyeng yengduna asumba wail phanghanna ba honari hainasu mahana phongdokhi Ahmedabad ki plant kai famda ki sanatula humudra amasung sel oina lupa lising marphu phangkhre hairi thasi ki tarani thoida London ki Gatwick airport ta lamthung pham oiruna bagi damak Ahmedabad ki paikhat pada ngai ringa da kaiduna misimina chawna thokiba aircraft adugi kai famda ki sahi 53 rom suraba Raju Patel kauba businessman amana mahaki miyo singaloina ihan hana tengbang na basang selubada mai chaklaba luggage singda sanatula humudra ki leitengi polam sing amasung sel oina lupa lising marphu phangbadagi Polista khusina khre haide